masisu hanagumna anaw video ma hai tare ko Dashagi oiba masida ma chanaba nung makal singi matang semja video pudun lakchari ahanbada astotari cham sumni panda dasa puthokpa masida koigi budagi chai taraga taret budana anda dasa oiba chai taraga taret se masi loir matungda sani gi chai tara se lakani adoi taragadi ahanbada sani na anta dasa oiba adu tonga dongba graha singna mahadasa oiba sida tarakadaba dasa sing natraga nungai phabu urbasu awabu urbasu masida koigi aphabu urgana henena farba natraga fatabu urgana koi lakshan mangamba nung makal singi matangda au haijarake ahanbada sani na chaba thangjana chaba tha 13 numit ahumni pankun adu taragadi blue sapphire heba gemstone makal se masi sibiraga afatabu uragasu lakshan mangamagani afabu uragana henena fava oigani haita mathangda sani da brihaspati na chaba thangjada sagon se na chaba chahi ama thama pan numit ahum pankun adu taragadi yellow sapphire se numakal se sibiraga afabu uragana henena fava fatabu uragana koi mayai chamhanba haitare ko lakshan mangamba oi mathangda shanida rahuna chaba chahi ama tha ama numit tarani adu taragadi gomet haiba nung makal se sibiraga afatabu oragasu lakshan mangamagani afabu oragana henena fabu oragani mathangda sanida sukrana chaba thangjada yumjagishina chaba chahi ama tha 13 numit tarani adu taragadi diamond haiba nung makal se masi sibiraga afatabu oragasu lakshan mangamagani afabu oragana henena fabu oragani mathangda sanida rabina chaba tha 3 numit kunni thangjada numaijingna chaba adu taragadi ruby hariba nung makal se sibiraga afatabu oragasu lakshan mangamagani afabu oragana henena fabu oigani mathangda sanida sandrana chaba thangjada ningthokabana chaba chahi ama tha 3 numit kun adu taragadi white pearl laiba gemstone makal se sibiraga afatabu oragasu lakshan mangamagani afabu oragana henena faba oiragani mathangda sanida mangana chaba thani pan numit kun ga taruk pan nipu thangjada leibak pokpuna chaba haiba asidana red coral haiba nung makal se sibiraga afatabu oragasu lakshan mangamagani afabu oragana henena faba oiragani mathangda sanida budana chaba thangjada yumjakshina chaba adu taragadi imrel haiba nung makal se masi chahi ama tha 3 numit kun ga taruk pan nipu masi sibiraga afatabu oragasu lakshan mangamagani afabu oragana henena faba oiragani haiba singa sina sanina antadasa oiba adu tongan ba grahasingna mahadasa oiba da sinagadaba gemstone makal singsine haiba singse sibiragadi afatabu oragana koigi lakshan mangamba haitare adu afabu oragana henena faba oiba ngamba masigi oiba nung makal singsine aduna masina astotari sam sumna nipanda hotpa adugumba mahadasa amadi antadasa asida tangai fadana changba nung makal singi oiba kainoni koigi dasa khot ne haitare ko adu mathang asina bingchotari cham sumna kunda hotpa dasa makal sing asida karam ba gemstone sinarga koigi afabu oragana henena faba fatabu oragana lakshan mangamba masigi matangda amu haijarake bingchotari cham sumna kul haiba dasa khot asidana rahu ki sahi taraga nipan se lora matungda brihaspati ki sahi 13 se masi lakadaba aduna brihaspati na antardasa oiba asida tonga tongba grahasingna mahadasa oiba asigumba phibam asida karamba gemstone sinaraga afatabu oragana lakshan mangamgadage de afabu oragana henena afabu oiba haitare asigumba da sinaba yaba nung makal sing matangda amu haijarake ahanbada brihaspati na brihaspati chaba brihaspati na chaba sida chahi ani thama numit 19 achi bapim oitaragadi yellow sapphire haiba nung makal se sibiraga afabu oragana henena faba fatabu oragasu lakshan mangamba oi
ꯃꯊꯪꯗ ꯕ꯭ꯔꯦꯁꯄꯇꯤꯅ ꯁꯅꯤꯅ ꯆꯥꯕ ꯁꯒꯣꯜꯁꯦꯟꯗ ꯊꯥꯡꯖꯅ ꯆꯥꯕ ꯆꯍꯤ 2 ꯊꯥ 6 ꯅꯨꯃꯤꯠ 12ꯅꯤ ꯃꯁꯤꯒꯨꯝꯕ ꯑꯣꯏꯔꯒꯅ ꯕ꯭ꯂꯨ ꯁꯦꯐꯤꯌꯔ ꯍꯥꯏꯕ ꯅꯨꯡ ꯃꯈꯜꯁꯦ ꯁꯤꯖꯤꯟꯅꯕꯤꯔꯒ ꯑꯐꯕ ꯑꯣꯏꯔꯒꯅ ꯍꯦꯟꯅ ꯐꯕ ꯐꯠꯇꯕ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯁꯟꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯨꯝꯕ ꯑꯣꯏ ꯃꯊꯪꯗ ꯕ꯭ꯔꯦꯁꯄꯇꯤꯗ ꯕꯨꯙꯅ ꯆꯥꯕ ꯁꯒꯣꯜꯁꯦꯟꯗ ꯌꯨꯝꯖꯀꯩꯁꯅ ꯆꯥꯕ ꯆꯍꯤ 2 ꯊꯥ 3 ꯅꯨꯃꯤꯠ 6 ꯑꯁꯤꯒꯨꯝꯕ ꯑꯣꯏꯔꯒana ꯑꯩꯈꯣꯏꯒꯤ ꯏꯃꯔꯦꯜ ꯍꯥꯏꯕ ꯅꯨꯡ ꯃꯈꯜꯁꯦ ꯁꯤꯕꯤꯒꯗꯕ ꯁꯒꯣꯜꯁꯦꯟꯗ ꯌꯨꯝꯖꯀꯩꯁꯅ ꯆꯥꯕ ꯑꯁꯤ ꯑꯐꯕ ꯑꯣꯏꯔꯒꯅ ꯍꯦꯟꯅ ꯐꯒꯅꯤ ꯐꯠꯇꯕ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯂꯥꯛꯁꯟꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯃꯊꯪꯁꯤꯗꯤ ꯕ꯭ꯔꯦꯁꯄꯇꯤꯗ ꯀꯦꯇꯨꯅ ꯆꯥꯕ ꯁꯒꯣꯜꯁꯦꯟꯗ ꯀꯦꯇꯨꯅ ꯆꯥꯕ ꯑꯣꯏꯔꯒꯅ ꯊꯥ 11 ꯅꯨꯃꯤꯠ 6 ꯀꯦꯠ ꯆꯥꯏ ꯍꯥꯏꯕ ꯅꯨꯡ ꯃꯈꯜꯁꯦ ꯁꯤꯕꯤꯔꯒ ꯐꯠꯇꯕ ꯑꯣꯏꯔꯒꯅ ꯂꯥꯛꯁꯟꯕ ꯉꯝꯃꯒꯅꯤ ꯑꯐꯕ ꯑꯣꯏꯔꯒꯅ ꯍꯦꯟꯅ ꯐꯕ ꯑꯣꯏꯔꯒꯅꯤ ꯃꯊꯪꯗ ꯕ꯭ꯔꯦꯁꯄꯇꯤꯗ ꯁꯨꯀ꯭ꯔꯅ ꯆꯥꯕ ꯁꯒꯣꯜꯁꯦꯟꯗ ꯏꯔꯥꯏꯅ ꯆꯥꯕ ꯆꯍꯤ 2 ꯊꯥ 9 ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯗꯥꯏꯃꯟ ꯍꯥꯏꯕ ꯅꯨꯡ ꯃꯈꯜꯁꯦ ꯁꯤꯕꯤꯔꯒ ꯐꯠꯇꯕ ꯑꯣꯏꯔꯒꯁꯨ ꯂꯥꯛꯁꯟꯕ ꯉꯝꯃꯒꯅꯤ ꯑꯐꯕ ꯑꯣꯏꯔꯒꯅ ꯍꯦꯟꯅ ꯐꯕ ꯐꯠꯇꯕ ꯑꯣꯏꯔꯒꯁꯨ ꯂꯥꯛꯁꯟꯕ ꯉꯝꯕ ꯑꯣꯏꯒꯅꯤ ꯃꯊꯪꯗ ꯕ꯭ꯔꯦꯁꯄꯇꯤ ꯔꯕꯤꯅ ꯆꯥꯕ ꯁꯒꯣꯜꯁꯦꯟꯗ ꯅꯣꯡꯃꯥꯏꯖꯤꯡꯅ ꯆꯥꯕ ꯊꯥ 9 ꯅꯨꯃꯤꯠ 12ꯅꯤ ꯃꯁꯤꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯔꯨꯕꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯃꯈꯜꯁꯦ ꯁꯤꯕꯤꯔꯒ ꯑꯐꯠꯇꯕ ꯑꯣꯏꯔꯒꯁꯨ ꯂꯥꯛꯁꯟꯕ ꯉꯝꯕ ꯑꯐꯕ ꯑꯣꯏꯔꯒꯅ ꯍꯦꯟꯅ ꯐꯕ ꯉꯝꯕ ꯑꯣꯏ ꯃꯊꯪꯗ ꯕ꯭ꯔꯦꯁꯄꯇꯤꯗ ꯆꯟꯗ꯭ꯔꯅ ꯆꯥꯕ ꯁꯒꯣꯜꯁꯦꯟꯗ ꯅꯤꯡꯊꯧꯀꯥꯕꯅ ꯆꯥꯕ ꯆꯍꯤ 1 ꯊꯥ 3 ꯑꯁꯤꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯋꯥꯏꯠ ꯄꯔꯜ ꯍꯥꯏꯕ ꯅꯨꯡ ꯃꯈꯜꯁꯦ ꯁꯤꯕꯤꯔꯒ ꯐꯠꯇꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯂꯥꯛꯁꯟꯕ ꯉꯝꯕ ꯑꯗꯒꯤ ꯑꯐꯕ ꯑꯣꯏꯔꯒana ꯍꯦꯟꯅ ꯐꯕ ꯉꯝꯕ ꯑꯣꯏ ꯃꯊꯪꯗ ꯕ꯭ꯔꯦꯁꯄꯇꯤꯅ ꯃꯪꯒꯟꯅ ꯆꯥꯕ ꯊꯥ 11 ꯅꯨꯃꯤꯠ 6 ꯁꯒꯣꯜꯁꯦꯟꯗ ꯂꯩꯕꯥꯛ ꯄꯣꯛꯄꯅ ꯆꯥꯕ ꯔꯦꯗ ꯀꯣꯔꯦꯜ ꯍꯥꯏꯔꯤꯕ ꯅꯨꯡ ꯃꯈꯜꯁꯦ ꯁꯤꯕꯤꯔꯒ ꯐꯠꯇꯕ ꯑꯣꯏꯔꯒꯁꯨ ꯂꯥꯛꯁꯟꯕ ꯉꯝꯃꯒꯅꯤ ꯑꯐꯕ ꯑꯣꯏꯔꯒana ꯍꯦꯟꯅ ꯐꯕ ꯉꯝꯕ ꯑꯣꯏ ꯃꯊꯪꯗ ꯕ꯭ꯔꯦꯁꯄꯇꯤꯗ ꯔꯍꯨꯅ ꯆꯥꯕ ꯁꯒꯣꯜꯁꯦꯟꯗ ꯔꯍꯨꯅ ꯆꯥꯕ ꯑꯣꯏꯔꯒana ꯆꯍꯤ 2 ꯊꯥ 3 ꯅꯨꯃꯤꯠ 23ꯅꯤ ꯑꯁꯤꯒꯨꯝꯕ ꯑꯣꯏꯔꯒana ꯒꯣꯃꯦꯠ ꯍꯥꯏꯕ ꯅꯨꯡ ꯃꯈꯜꯁꯦ ꯁꯤꯕꯤꯔꯒ ꯐꯠꯇꯕ ꯑꯣꯏꯔꯒꯁꯨ ꯂꯥꯛꯁꯟꯕ ꯉꯝꯕ ꯑꯐꯕ ꯑꯣꯏꯔꯒꯁꯨ ꯍꯦꯟꯅ ꯐꯕ ꯉꯝꯕ ꯑꯣꯏ ꯉꯁꯤꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯂꯦꯝꯍꯧꯔꯤꯕ ꯒ꯭ꯔꯍꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯥꯒ ꯆꯥꯅꯕ ꯅꯨꯡ ꯃꯈꯜꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯁꯤꯡ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ